Paidaba gi Khongjang Handok Khre oil pump Shing Hanglagani ngasi tanker chama kuncharom LAKRAGANI Mamang thagi tara mangada manipur petrol diesel kerosene amasung LPG pushilakliba tanker singi association singna chief minister Khongjang numit adudagi hauraga numit tara mangani gi matam piduna Imphal jiri bamlambi national highway kuntraga tareta security convoy na ngak senbashu illegal oiba mawongda tanker singdagi sen munbagi thabak chatha handanaba memorandum ama pisinkrabasu lenga ki maikaidagi masigi damak mathau taba thabak sing lokhalakte haiduna haukiba irai numitagi hauraduna LPG amadi tanker gi association singna steering hill down stride changsilakibadu khudaktagi handokle haina LPG amadi tanker association taragi mihut singna punna khudyek piba cherol amana phongdokle cherol asina hai mamang thagi kuntra mathoida consortium of manipur petroleum product fraternity return outlet dealer LPG distribution and drive association gi core committee gi changsilakiba steering hill downstride adu khudaktagi handokle khongfam asi chief minister na pirakpa thajaba amasung home amadi CAF NPD loishangna hozik leiriba HOP asina matangira kupna khanabaga loina na revise tawduna state project ta ngapigani graduate ta phonglaga tungkoinagi oiba extension ki mayokta loisin waronsin ama purakna ba thabak paikhalakpadagi lawrakpa khongthangni haidi maram asina petroleum products singi distribution gi normal service sing thau thaba amasung thadabana chingba sing mari leinaba point sing da hauragani haidi cherol acid AMPPTA MMBTA amadi president AMPHA gi president AMBPD TA gi president IOCLEOI direction gi member AMPPDA yauna AMBTA gi secretary AMPPDA gi general secretary NEDAM gi secretary HPCL gi direction association gi convener amasung AMPBD TA gi general secretary na punna khudyak pibani Cherol asina changsilakiba Khongjang asida miyamna support tawbirakpa amasung khudong chadaba khangbi khibagi damakta su tawbimal khangbo ulagli panba yabadi mamang thagi tara manga da chief minister da pishin khiba memorandum aduda thakiba numit tara manga ni gi matam adu haukiba sangol sen numita loikrabani numit tara manga ni gi matam loidringai gi mangoina na yumsa kaishin numita lenga ki authority singa LPG amadi tanker singi diligent amaga wari sanaduna khana neina khibani amasu national highway singda illegal tax lawbagi mayokta mathau taba thabak lokhatnaba amasu thawong asi amuk hanna tawhandanaba tax ki law ama semnaba suggestion forward tawkhibani mifam asi pangthoktuna khanakhrabasu nakal ani gi marakta yasinaba puraktabadagi haukiba irai numitagi steering hill down stride changsilakhibani Khongjang asi changsilakpadagi ngarang nungthel chief minister Khongjang chair lauduna mahaki cabinet hall da pangthokiba mifamda demand asigi matung ina commissioner na chairman oigadawriba coordination committee ama semaga loinana hojik chatnariba HOP revised tawduna semdoklaba state gazette phongba amasung home department P high school na security convoy shingna sathok chashin tawbada yengsinba nodal officer ama hapchinbana chingba yauna point manga da nakal ani na yana kibani ngarang yana kibagi matung ina ngasi LPG amadi tanker association singi core committee gi makhoi gi Khongjang asi khudaktagi handokle amasung mahausagumna Petroleum products sing pibagi normal service ka loinana thau thaba amasung thadabagi thabak sing mari leinaba point khudimakta hanjillagani haina phongdokhibani nakal ani na yana khibagi matung inna ADGP na thokpa cherol amada IGP na nodal officer oiragani mahakna security arrangement sing yengsilagani aduga district singi sub nodal police commander singna mahaki mating pangani nodal officer singna tha amada yamdrabada amurak highway paringda chatliba convoy gi movement review tawgani amasung mathau taraklabadi stakeholder singa khana nainagani hairi district S Pisingna su leidiba SOP amas asi checkinna ngakani mathau tawriba CAPF personnel punamakta ningthizaba briefing tawgani maru oina conving room dagi civil long amasung makrudagi all
Kafundai Faubagi Saruk Singda Police Ki Officers Singna Matik Chaba Team Single Loinana Station Tauragani Masingna Maipakna Mafam Asida Domination Taubaga Loinana Iligan Oiba Tawang Punamak Thohandanaba Ngamlagani Hairi CAPF amasung Assam Rifles ka loinana Sel Munba Kihan Khanghanba amasung Mi Fadok Phajin Tauba yaungna thohaningdaba thodok sing thohandanaba mathau taba security gi thabak sing laukhatlagani haina phongdorakli Charaksida ngasi numidang wairam pung 3:13 tarakpada pauche asina Jiribam Police tagi fangba report singi matung inna hairiba pungpham asi fawbada Jiribamda LPG amadi tanker yauna Loaded truck chatruk ki mathakta panduna lairi masigi manungda petrol diesel tanker yankhai amasung LPG gi bullet kuntraga manga rom yauri punna tanker humfutara manga rom damak oirabasu Jiribam tamna thauzilaklaga khamna bagi space leitabadagi thengnariba Jirigam romda paliba singi maraktagi su tanker kharangasi numidang lokhatluraga hayeng Imphal tamna loaded truck sing CRPF Kamboy anina putoka dauriba asida yahalakani punna LPG tanker chamaga kuntra rom yawakpa yai haina panari hairaki LPG amadi tanker association singna steering hill down gi Khongjang Sangsin kibadagi mamang thagi kuntra mathoidagi ngasi fawbada numit humni security gi convoy lekide numit humni chupna convoy leraktraba matungda hayengi oina Jiribamdagi Imphal fawbagi dama convoy ani thorang tawre hairi